Hello? Tai, hello. Oh, ibung tarabo? Tare. Oh, yam nangay ibung away sana pangadawase. Ibungi channel do ay sum YouTube da sum yeng bako. Ado ay kuiri ado yeng bado so do wari su sananing su kuiri ba ado ay na ibungi number su khangdabanina Manipur dagi mi sing da su kan testimony ki matang da su yam na wai sana ba khopa dum phangud ay na kuman sanari jano khalleba ado ga nan ibungi kan video ma thaga lakado aduda aina sum changaga yengda comment iba sum yengda ai su sida ibam oira male na iraga dum adumai tawga phawna gibani mani ado ichaldi huji Yesu Christa bu adi Yesu Christa thajaraba laksanjadriba hello ay tabrachan tatli amuga biro kay haibani ko aina hangise adi ichalna huji Yesu Christa se kanbiu mapuni haina accept tawraba tawdriba tawre kano su baptism ju lawre aduga aran khubam su phangkhreba testimony repeatri ado ichangi sakhi dom tang haibiro ai mayam da su ko mayam da su ichangi su chaw achoba thogol mu oinaba mayam da phongdokna bagi damakta ichalgi testimony mataw karamna Yesu Christa ichalna phangjarakibano khangjarakibano haibado ado ibung sigi matang sidi ai chawpadi hairake ado habdi ai se kano tawbane sumaina ai sin hawai ai sum isai gumma same ko lapsong gumma gi sum sambane ado handa corona gi ahan corona 2021 gi do 2020 dagi ne dana ado 21 gi adai da ai September tha dai da ai se kano tawbane ba lockdown manung da ai phone sum YouTube da yengba sida Ojara Mananda gi message do ado to thingnabadagi adumai tawga kumai tawba jano na haiba sum akhoi saida su isori macha sing leibako ado moida sum wari do kumai tawgo no haina aina namitu su sakadaba namitu su aido ahanbada chatkena mokhoi da paw phangna bane lakena hairaga aise chatkideba ado aise aigi wakhal sum khangningbodo haibadi adum leibako aduga nami khani leiraga makhoi da chatle isor macha sing manata adudai adum sumaina lakhibani ado ichalgi yumdadi akhoi gi yumse ai khatane oise akhoi se hana kano hindu chatlebako yamna kalba haitare aduga ai khatane yumdagi kano oise ado ima baba su amata kano tawtri la isoda lagtri ado ai ibungda request tabjerke ai pupupi ba ima baba busu isoda lagna ba haibudi ai ithanda sida ningbasi nungaita ba haibudi nungdangi worship tawbusu phangdebako aduna aise nungdangdadi bible paraga prathana tawraga dang losalle aduga sunday church chapusu aise thanda chapusu yawe lam lape ba aina chapudo aduna akhoi sari chamina masu makhoi ju mogi gari do yadabagi chatreba mosu chatabanina aisu ithanda chatpadu pharak ba lam lapai aise kano tawni go disable nebako disable person neba disfinger oiba ado asumana iso lawsan mai dagi aise pukning siam nawai ja ankrang na balai basing su gaino hadi phathare hadi control da wangame haibdi na hawai kappa khopa yamna ningam da balai bado hadi kasu khanre haibdi taigong pa se akhoi gi masing manate haina ko khanbadagi aise sum pukning su sum chawthorakpa gumba da mina kari haiba sing adugumba su aina haidi sawningba nungai ta yam layambane adu hojiti kaisu khanre haibdi wayen da matamda ishona dum wayen gani haibudo adum khallaga aido penthoba dum tamebako adwaina tawe yam sorbu yam thagali san ko aduga isan ne kaisum langtakna leibiganu ko ichalgi ahongba ichalgi punsida ahongba uraga ichalgi ima ko imana su ichalgi ipana su ko matamamadi o Yesu Christa haina gi chanupina thajari se asengba kanbiba mapuni haibse nongmasu idina khangpo isano ado ichalgi hakchang da karino oise
yayi khut ye se ye thang ba chok se sunga ya dre hoi khong si oi de oi adoi su khong si dum khong oi na thang bai matung ina chat le dum chat pa si khara bi si e ko adu khong si de ka su tau dum chat pa ngam mani ai ka su khan re adu khut si di pai thok pa sin thabak to ba ma ta ya da ba oh asi se chalna hek angang ori ngai de han de gi da aise pokpada di ka su tau de ba adu akhoi baba gi mayamba ama angaw wa ma lei ba ko mana aina jahi au makai subado angang oi ngai ge adu kanda yompa na kokta yan gi ba adu dagi angaw ba hoi angaw goi ba ada yan gi son gi thang ba sai che ya da ba oi ba khang adu bu isen ko hanagi matam dadi isen na su ji haibiri duni ko yengu akhoi na phone da oiro ko YouTube ta oiro Facebook ta oiro ishor gi wapau ni ko hai ba ishor gi wapau lu yamna pangal yauri bani Yesu Christ gi maming ni ko amasung ichelna dumaina wapau yengaga ko adi akhoi gi oza gi wapau taraga ichel gi pukning hongakhibodo adu ishor gi yam chawa thorang amani isen ko ngasi akhoi na leiriba punsi se asidine akhoi gi kharani gi tani ba khamra kharani gi tani ko mi anabam lakpajagi COVID-19 lakpajagi mi myam sikre natra mekhoi gi loi grabani natra aduna haibadi si loiraba matungda akhoi gi lomba naitaba sarga se lomba naitana hinga do sarga do salvation do ichelna phangabani ko ichen Jesus Christ gi damakta ichelne mina ngangbirakpa mina chaibirakpa khangaga leibiu khangbra hanthaba yade aduga ichelna numit kuding ishor da haibiu amasung ichelda ngasi ishor gi yam chawba thorang amani ichel du ishor na yam nungsi haibase ichel gi mi singna hojik lei mi singna ichelda ngangbi bataraga su nokpi bataraga su ko mekhoi bu ishor na soidna wayan gani aduga ichelna lomba naidaba sarga se phangabani haibase ai ichelda haijeningi yam su nungsi ichel se ko masak pudi unadri adu ichel gi khojel tabada hek pokmina ba ichel dumaina nungsi jei ko harau ishorna yamna ichen bu nungsi haibase gi thamoi da phauje adu ichen hanane ichel ne Yesu Christ lotion jingi mamang da di ichel gi haksang se sumai tawre khangbada ichel da kari nuai taba feeling yam lakhibra lae habdi ai disable oi banina ko dum mi mayam khud animak yabo sing uraga imanabi sing pulapa matam da su kai thabak to pa matam da su khud ya da basi yam ngai ta budo adu masu oi aduga yam ithanda ton thana leba habdi pukning da kayamna mimana di haina khallaga dum sinbagumba sum phawba dum sum leiba ko habdi aseng haibada kana hai chen asum yamna siningmagumba suma se adum oiba lakpa ne suma se wakhanse aduga mina sum kana kai ma baba se shor khangdabani haide aisu na hoi lai muti adum ti ingai de hauna lai muti adum khoram eba khoi yum gi oina imung ayuk nungdang ge dum aina dum khoram e lai tuk tha ba ko patawbado ado hojikti aina ishwar lawsillabani na ai adum badum na thadre ba ko tawtre ado tawdabagi kharabudi ima ba aina kharabudi ngang mak chaiba sum asawa mai thong ba upati ot lai ado ima ba na aingon da yamna luna chana tawre na hawai dagi hongna hoi adune hojik ne ko ichel gi pusida hojik ki hojik oiriba Jesus Christ thajarak matunda gi ichel da isininge haibugumba adugi wakhal se mangkhrabra hoi marmakti adumaina chawthok wakhan chawthok pa chalai ada chawthok kai athema matamda athema wakhal lakpa matamda di he adumaina phawre ko phawre na adugine aduni isen ko maramdi ichel gi haksang da phawbani na ko aduna ichel na phawri bani adubu ichen se yamna Yesu Christ na nungsi khambra Yesu Christ gi ne athoi ba thawal to nupi ama haibado nang oyu ko na aina ne Yesu Christ gi mingda ina hairi ko ichel gi punsi di bright ni mangal ni khambra mangal haise ko mi singi mamang da mangal oyu haina Yesu Christ na hai ko aduga ichel gi wakhal da kisum hanthaba khanbi ganu ngasi ichel ga sanaba wari se
ichilgi testimony kharase ai mayamda aigi ishorna sembiba YouTube ta ko ai phongdok sage ko upload tawge aduga yengkhraba yengadoriba thajraba ima ibeli pap khoi ima pabung sing adoidi ahal laman sing ichil naw sing punamaknasu ichelgi damakta haijagani ko ichelgi hena ichelda athembagi pangal namthanaba aduga ichelgi imung manunggi ima pabung busu ishor masak khangba yanaba ko soidana khoi oja singna khoi mayamna ichelgi damakta haijagani aduga ichelgi punsida yamna ahongba yamna miracle amakha ichelgi punsida lakani khambra se haining do ichelgi age ti kyamuk sure ai si 30 hera hoi hoi adai bu andaga ishona ai gona miracle to bi base kana ai si hana hoi kok to sok tringai de ai wangang ma set pa sunga me boko ado aina kok to sok hibadagi di wangang mo su thok je set pa sungam da bane ba to khosu su ya dre bane ba adoga numi khani layerga aido set pa su khoi ima baba na tambi thori de tingaga ko set pa to mai to tamakpadi set pa sungam bane ba ado ishona sanbi de ingame adoga wangang mo su thomdar bane ba ado thoktabado khara numi khani layerga ishona aimanda khonjen si tv bane ba habdi hana naramjingai dadi ai wangang ma thoami ado naraga soaba matungdadi thoktrabane aduga mu khalairaga hospital dagi puthar aduga khalairaga aido wangang mam thokani ba dumaina aduga ne ichel dumaina ichel gi punsida dumai thokibado thodok to ichel age kyamuk su matamdano adugi do sahi ahoma khai subada sahi ahoma khai kar gyan takhalako matang ne natra hoi yam nungaitaba thodokni adubu adugido nungaitaba ne haina hoji khaluranu ko aduga ishorgi yam chawba thorang ama lei ishorna ichelna ishorbu phangjaba yanabagi ko haidi ishorgi nungsibado hena ichelda leiribani natra hoi yam harawri sen do isengi kenu se testimony se ai ngasi upload tawrake ko aduga hayo ibu ado aido akhoi se agi testimony pidre ba akhoi church to ko pidre bani na akhoi uncle hoi thingna ko matam da aingonda mo kono lakadara adu khangde adu uncle hoi da hang hijra hangdi sigi se ichanne ya yingbi ko siga jimu ai khoina ngasi tawriba thogol sidi ko se aigi nate khoigi nate kamra asidi mioi basingi ni maitai lona sibu khangiba ko ima pabung singi ndamaktani ko aduna yingbi khoi punamak se amatani natra christian punamak se khoi amatani aduna ichan asida ishorgi planning ama yawe ko ngasi ichalna ingonda number piro waina hairakpado aina piriba ichalge ngasi wari sanai se ichalna mamangda khanbrane sumaina wari sanarakani haibado khangdebako khande adubu ngasi ohelli se ishorna ne ko ichangi nungsiba ichalgi damakta mayamna haija hannaba ko ichalgi damakta ichalgi thamoida hena thogot fangnaba ishorna ichalbu nungsi haibase ichan machanu pini haibase khanganabagi ishorna nangai ko wari sana hanbibani ko aduna ichalgi sum langtaknaba lebiganu ai ichalgi maming haijeroi ko ichalgi maming haijeroi ichalna nungma phajana testimony piwaba ko phajana piwa aduga ngasi just sidi ai khoigi aigi kanbiba mapugi channel subscribe tawduna leiraba ko ichilipa ichilna se khoi mayamna khangduna ichalgi damakta haijaba yaba aduga Yesu Christa thajadaba misingdo moina su hariba nupi se ichelse matam sumaina tawramba sumaina hakchangda asoiba ko haitare ntra leiramba shiragi haina khalamba nupi ni adu mana Yesu Christa lakchariba kanbi mapuni haina lausinjaraga hai adugumbagi wakhal kaawkiba natra hoi marak da athe mana dudi lakadabani adubu magi punsi se mana hoji jumda kanam thajaba leitraga sumana Yesu Christa ki damakta lepiba asi athoibani maduna Yesu Christa chumani haina khangba yanabagi sumara mama oigani kamraijan hoi yai rondadi hoi shorna chanbur haina loine vision oi chalgi number se save tawraga thamge ko hoi bo aisu ichalgi aigi number su save tawbiu tawibo aduga ne ichalna de samatamda ko samatamda hangningba wahang leidana thamoi nungaitabu oiro samatamda aise ichalga hek pokminaba nabungni haina khanbiu ko hoi ai su ngasi dagi yam nuksiba ichalam phangabani ko kai na Jesu Christ ipana pinabiba ichani nangse ko yam nuksi hoi fare adai bung prathana so pasana matem da tawiyo tawke
Hoi. Torokeko. Sasa. Hallelujah. Tagachuri pa ishor ipagi thojana masigi fazerba numidang asida egi manipurgi ichal ipana yam nungsijabi ichal magi punsida awa kaya thodok ke wathok kaya na ipa magi hakchangda adugumba awabna thanduna leiraba hingbagi asa leitraba ase ipa hariba ichandubu ipana konsin biduna ipana nungsi ichanse ichangi damakta loba naidaba sargada mafam thorang tawbirabani haina hariba ichansigan nasaga wari sanahan biba fangan bibagi damak thagachari pa ishor ipana waraba awa polom pubasingbu ipana thi Paishor, Ichelgi awa polum se thang the bikro Paishor, Nasana Haijari pa, Ichel se, Ichelgi punchi the hen ipa Tagacheva, Ningam the Banungai to Waki Wakal Punamak Satan get Taurang Punamak Mang Tamtaduna, Isu Crystal Egi Pale, Adi Ahingba, Hinkat Pamachanupini, Haina, Kangba the Weresano, the Iche Mandakini, Ichi Mandakini Gumna, Egi Janasu Yamna, Isu Crystal Ipanaki Saki people Nambo, Wenbu, Ichelgi Mapabung Busu, Panang Sokpio, Ipa. Ipa the Haizeri, Ipa Shore, Waraba, Naraba, Equini Ipa the Jungjeri, Ipana Kunsin Bire, Tagachi, Ipana Ichel the Lomba Night of him upon Sipina Bire, Tagachuri Pai Shore, Ipana Chanbu Hena, Luina Biu, Ichel get amok the Haizeri, Ipana Chelu Yam, no see, a toy be Machano Pissing Marakta Mani and a Kangs of the Nazana Yam Tagachi Pa. Masi Ichelgi testimony say pa Nachana Funktok Sagadori se Paishori Pagi Aningbo Henbu Adu Taga the Punamakta Ichelgi the Makta Haizeva Tajarova Singna to Tajava Singna Puking Homba Yabagi Matik Mahala Talaba Saki Adwa Ipana Ohenbu Tagachari Paishor Ichelgi Punsi Ipagi Kutta Sinajari Can be Krava Amatangai Minglen Jesu Christi Pagi Minglenda Nizabagaluna Tagachabagaluna Kurum Jerivani Amen. Amen. Ibu yang ngai. Yang ngai ko. Ay masang de phone tawr ke nang sidum phone tawr ko ichan. Hoi bu. Phare phare du di thamage ko. Hoi bu. Phare phare.